नुमित खरनी हौख्रे लैस्नागा किशनगसु असुकी मतिक नुक्सिनरे लैस्नागा किशनगा फोन द वारी सानरमी किशन लैस्ना कई हाइगे ता किशन कैसु तौदेदा सुम कौबने नुक्सिदना ह लैस्ना मुहाइरे अदो नंग थबक की एग्जाम अमा थाने याबदो कमदौरगे किशन खुमे थादोइने थानी ता गाइरे लैस्ना ए कुइद्रेने दुदे कुइद्रे तंजादुदा लैस्नागी ममाना लैस्नाबु कौरे दा किशन अखोई ममाना कौरे कोन अमुक सानरसिको किशनसु होय हाइगे तौबगा नंगदब मखै फोन अदो लैस्नाना अदुम थमख्रे किशन ये वा हाइबगा नंग नतेने नुक्सिख्रेदको अगी नुक्सिबि नंगसे हाइदुना किशन मथंदा सोंजे किशन नदी लैस्नाबु असुकी मतिक नुक्सिजरी अदुबु तुंगदा करी ओरकदौरी सोमदना पुष्पा ममाना थानी मुक्ति युमदगी मपाल थोकपा यारो हाइदुना थोहंद्रे पुष्पा लैस्नागा वारी खरदी साननी माना तौखिबा फत्तबसिंगदो यामना हाइनिंगी ममाना मयुमदगी मपान थोहंद्रबनिना उपायदि लेते ममाना हाइबदसु इंदबा यादबनिना पुष्पा याम वाना लेले असोमदसु याफबगा राजेश कदी कोइबा चली राजेश की वखल नुंगाइनबा हाइदुना तपना तपना पुष्पा की वखलसु कावहले याफबगा नोंगानबदगी नुमित ताबा मागा दुम लेरबनिना राजेश वखल अवाबा खनबा संगद्र याफबना कोइबा लांगबा कया पुदुना मफम कयासु यंगले राजेश याफबना हारे वा लाओ थोंगालोमदा सुम थोउसे याफबगा राजेश के सुम लाकबदा नुपी अमा मसम थादोगा मखोइने लेरिबा दोमदा लाए राजेश थी लंबी चटकने हाइबा कावरे तुमिन सब लेप्तुना लेख्रे याफबना वारी सादुना चले राजेश लेरिबो खंदुना याफबना खुमलक्तबदगे ओंथोगा येंथोरे याफबना ए कदाइदनो माने इंग्लिशिना राजेशना येंगलिबा दोमदा येंगले याफबसु उरे मसक फजरबी नुपी अमा चलमबदो याफबना मुन्ने येंगबदा मखोइ मनीगी मचानुपीगा लुनु तिनबा ममानबीने हाइबदो खंगे राजेशना मुन्ने येंगलगा लेबदो उबदा याफबना ए कैदौरे नंग कनादनो अदु मुन्ने येंगलिदुबो राजेश खंगप्रे खंगने हारे ए चलो है येंगदे नंग सुबा याफबना येंगलिदुबो तानिंगदेको लाओ चत्सि याफबजु खुमे होय होय चलसे हाइदुना युमलोमदा चंगे राजेश ती याफबगी तुंगदा लोना लोना नुपीदुदे येंगले युम यौरे याफबगा राजेश कजु चाक चानबा हाइदुना तौरे याफबगी मनीगी मचागा नसाइगी नुपीदुगा चंगे राजेश चाक चारमदु तोकलगा इकाइदना चाक चादबंगै थोख्रे याफबने ए राजेश नंगबु चाक ओबरो तौसी येंगुने मसिगी निपासिना तौरिसे याफबसु चाक तो ओए अदुगा राजेश की मनाक्ता लाए याफबना कइनो नंगबु चाक लामे हाइरमलगा इथि नुगाइन चाद्रदि कैदौरगे राजेशना खुमे बाय ngасai nupido adu lakpududa ikaidana toba yaifabana is loire he nupiduga nanga sak yamna khangnakibadongna ikairiba ya ya nang yai ko rajesh amuke he ikairame rajesh na yare he nang suba ayam ikaijare ko yaifabana mukhume nangbu nupiga amta koiroi haikidaine rajesh na khume aibu nupi koigena haikrabo याफबना यारे ओ खंगजरे अदुदी नंग कई येंगलिबा राजेशता याफबना वहंग कया अमा हंगले याफबगी मनीगी मचानुपीदुगी ममिंग इचन कौ याफबना इचनबु कौसिलगा रे इचन नम तंगाय खोय इचन खुमे कैदौरगे अई मानबिसे अमता थिनबिरुगे तौगनी याफबना होयबा अदो नोइना मानबिसे करी मिंग कौगेबा इचन ए कैदौगे हाइनो नंग कोई हाइरो इमानबीनिको मिंद करी खनखिदुनो याफबना खुमे अंगांग नंग अमा मरी मखोंग खंगद्रिङैदा ngang boina tawdana ho aigi natiye aikoi sida noi moyang sida laga khambagi leina naba yaure adugini ichana haima adudi da Rajesna koi gi hairo Rajesna khume aina nate ko
ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯁꯜꯂꯛꯏ ꯏꯆꯟꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯏꯀꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣ ꯃꯃꯤꯡꯕꯨꯗꯤ ꯊꯣꯏꯕꯤ ꯀꯧꯕꯅꯦ ꯈꯝꯕꯒꯤ ꯂꯩꯅꯥ ꯑꯣꯛꯅꯩ ꯍꯥꯏꯗꯣ ꯊꯣꯏꯕꯤ ꯃꯥꯕꯨ ꯌꯦꯡꯍꯟꯁꯦ ꯍꯥꯏꯔꯒ ꯏꯆꯟ ꯊꯣꯛꯈ꯭ꯔꯦ ꯏꯆꯟꯒ ꯊꯣꯏꯕꯤꯒ ꯊꯣꯛꯂꯛꯑꯦ ꯀꯣꯟꯊꯣꯡꯂꯣꯝꯗ ꯏꯆꯟꯅ ꯊꯣꯏꯕꯤ ꯅꯪꯁꯦ ꯃꯤ ꯑꯃꯅ ꯃꯤꯡ ꯍꯪꯂꯛꯄꯩ ꯋꯥꯅꯤꯗ ꯊꯣꯏꯕꯤꯅ ꯈꯨꯝꯃꯦ ꯏꯁ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯔꯥꯖꯦꯁ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯉꯁꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯤꯅꯤꯅꯦ ꯑꯩꯅ ꯏꯀꯥꯏꯕꯁꯤꯗꯤꯕ ꯏꯆꯟꯅ ꯑꯦ ꯅꯈꯣꯏꯗꯤ ꯍꯥꯟꯅ ꯊꯦꯡꯅꯔꯕ ꯑꯣꯏꯔꯦꯀꯣ ꯏꯁ ꯃꯥꯅꯅꯦ ꯅꯪꯒꯤ ꯅꯃꯤꯡ ꯍꯪꯂꯛꯏꯗꯣ ꯑꯩꯈꯣꯏ ꯗꯗꯥꯗꯨꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯪꯂꯛꯄꯗꯨꯗ ꯑꯣ ꯃꯥꯁꯦ ꯈꯝꯕꯒꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯩꯅ ꯇꯥꯟꯖꯥꯗꯨꯗ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯊꯣꯏꯕꯤ ꯀꯧꯕꯅꯦꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯗ ꯌꯥꯝ ꯉꯛꯑ ꯂꯩꯍꯧꯕꯅꯦ ꯊꯣꯏꯕꯤꯅ ꯌꯥꯔꯦꯕ ꯅꯪꯁꯨꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯥꯎꯆꯤꯟꯅꯩ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯗꯤ ꯄꯣꯛꯂꯛꯄ ꯍꯧꯕ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯔꯛꯇ꯭ꯔꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯏꯆꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯪꯂꯤꯗꯨꯅ ꯊꯣꯏꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯟꯅ ꯆꯠꯂꯣ ꯆꯠꯂꯣ ꯅꯌꯨꯝꯗꯅꯦ ꯃꯪꯒꯦꯁꯨ ꯃꯪꯂꯨꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯦ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯃꯪꯗꯦꯀꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯏꯆꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯒ ꯀꯤꯁꯟꯒ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯅ ꯈꯪꯉꯝꯃꯗꯤ ꯐꯖꯒꯗ꯭ꯔꯣ ꯀꯤꯁꯟꯅ ꯈꯪꯂꯁꯨ ꯑꯃ ꯀꯣꯛ ꯈꯨꯝꯂꯒ ꯂꯣꯏꯔꯦ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯑꯗ ꯆꯠꯃꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯒ ꯆꯠꯄꯅꯤꯅ ꯈꯨꯝꯃꯨ ꯑꯗꯨꯐꯥꯎ ꯍꯩꯇ꯭ꯔꯣ ꯅꯪ ꯂꯩꯁꯅꯥꯅ ꯏꯁ ꯌꯥꯝ ꯍꯩꯔꯦꯗ ꯀꯔꯝꯕ ꯅꯨꯄꯤꯒ ꯀꯣꯏꯕꯕꯨ ꯆꯠꯂꯛꯄꯅꯣ ꯈꯪꯗꯦꯅꯦ ꯄꯥꯎꯈꯨꯝꯒꯗꯤ ꯀꯤꯁꯟꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯉꯥꯡꯅꯕ ꯌꯥꯝ ꯍꯩꯁꯤꯡꯂꯛꯀꯅꯨꯀꯣ ꯑꯩ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ ꯐꯣꯟꯁꯨ ꯄꯥꯏꯕ ꯐꯪꯂꯔꯣꯏ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯛꯑꯔꯣꯏ ꯀꯣꯏꯕꯁꯨ ꯆꯠꯂꯒꯨꯝꯁꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯤꯁꯟ ꯁꯥꯎꯁꯤꯟꯅꯩ ꯂꯩꯁꯅꯥꯅ ꯗꯥ ꯀꯤꯁꯟ ꯁꯥꯎꯅꯣꯕ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯣꯏꯕꯗꯣ ꯆꯠꯂꯨꯔꯁꯦꯕ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯀꯤꯁꯟꯅ ꯑꯗꯨꯅꯦꯕ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯍꯜꯂꯤꯕꯅꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯊꯕꯛ ꯇꯧꯕꯒ ꯅꯪꯗꯈꯩ ꯆꯦꯟꯁꯤꯟꯗꯅꯀꯣ ꯂꯩꯁꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯑꯩ ꯀꯣꯏꯕ ꯆꯠꯄ ꯉꯝꯃꯔꯣꯏ ꯀꯤꯁꯟꯅ ꯍꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯪꯅ ꯌꯥꯗꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯂꯩꯁꯅꯥꯅ ꯈꯨꯝꯃꯦ ꯇꯧꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯀꯤꯁꯟꯅ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯀꯩꯁꯨ ꯐꯥꯔꯣꯏ ꯐꯥꯔꯒ ꯅꯨꯄꯤ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯩ ꯐꯔꯦꯁꯦ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯨꯔꯣ ꯍꯌꯦꯡꯁꯦ ꯄꯨꯡ 1 ꯑꯗꯥꯏꯗ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯊꯦꯡꯂꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ ꯅꯨꯃꯤꯠꯇꯣ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯦ ꯂꯩꯁꯅꯥ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕꯒꯨꯝ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯂꯩꯁꯅꯥ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕꯤ ꯈꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥꯅ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ ꯑꯣ ꯗꯥ ꯀꯤꯁꯟꯒ ꯆꯠꯇꯣꯏꯅꯦ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯏꯀꯣ ꯏꯅ ꯑꯗꯨꯝ ꯐꯔꯦꯗ ꯂꯥꯞꯅ ꯆꯠꯈꯤꯗꯅꯕ ꯂꯩꯁꯅꯥꯅ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ ꯑꯩꯅ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯅꯤꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯃꯥꯗ ꯈꯨꯔꯨꯝꯂꯒ ꯂꯩꯁꯅꯥ ꯊꯣꯛꯂꯛꯑꯦ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯑꯒ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯤꯁꯟ ꯂꯩꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯒ ꯀꯤꯁꯟꯒꯁꯨ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯖꯦꯁ ꯉꯁꯤꯁꯨ ꯊꯣꯏꯕꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯖꯩ ꯌꯥꯏꯐꯕꯗ ꯚꯥꯏ ꯏꯆꯟꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯝꯅꯁꯨ ꯆꯝꯂꯝꯗꯧ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯍꯥꯏꯕꯤꯌꯣꯕ ꯌꯥꯏꯐꯕꯅ ꯑꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯌꯥꯗꯦꯅꯦ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯌꯥꯏꯐꯕꯅ ꯍꯣꯏ ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯤ ꯍꯌꯦꯡꯃ ꯍꯦꯛꯇ ꯍꯥꯏꯕꯤꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯔꯥꯖꯦꯁꯅ ꯌꯥꯏꯐꯕꯗ ꯀꯣꯟꯗꯨꯅ ꯚꯥꯏ
ꯑꯁꯦꯡꯕ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯣꯡꯂꯦ ꯌꯥꯏꯐꯕ ꯔꯥꯖꯦꯁꯀꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ ꯌꯥꯏꯐꯕꯅ ꯚꯥꯏ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯁ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯆꯟ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯦ ꯌꯥꯏꯐꯕ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯏꯆꯟ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯏꯆꯟꯅ ꯑꯣ ꯑꯁ ꯈꯪꯉꯤꯍꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯌꯥꯏꯐꯕꯅ ꯑꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏ ꯔꯥꯖꯦꯁꯁꯤꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯤ ꯑꯗꯣ ꯅꯪ ꯈꯔ ꯍꯥꯏꯕꯤꯒꯦꯔꯣ ꯏꯆꯟꯅ ꯈꯨꯝꯃꯦ ꯍꯥꯏꯕꯤꯒꯦ ꯌꯥꯏꯐꯕꯅ ꯑꯗꯣ ꯃꯥꯕꯨ ꯈꯪꯅꯕꯒ ꯂꯩꯖꯥꯠꯂꯅꯦ ꯏꯆꯟꯅ ꯈꯨꯝꯃꯦ ꯀꯗꯥꯏꯗꯩꯅꯣꯗ ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯥꯕꯣ ꯌꯥꯏꯐꯕꯅ ꯔꯥꯖꯦꯁꯀꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯟꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯏꯆꯟ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ ꯌꯥꯏꯐꯕꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯏꯆꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨꯕꯣ ꯌꯥꯏꯐꯕꯅ ꯑꯗꯣ ꯅꯪ ꯆꯠꯂꯨꯔꯣ ꯆꯥꯛꯁꯦ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ ꯏꯆꯟꯅ ꯍꯣꯔꯦꯟ ꯆꯠꯀꯦꯗ ꯅꯪꯅꯤꯕ ꯀꯩꯗꯧꯔꯒꯦ ꯌꯥꯏꯐꯕꯅ ꯈꯪꯗꯦ ꯈꯪꯗꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯌꯥꯗꯦꯅ ꯍꯥꯏꯍꯟꯕ ꯌꯥꯔꯣꯏꯀꯣ ꯌꯥꯅꯕ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯏꯆꯟꯅ ꯍꯣꯏꯗ ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ ꯀꯩꯝꯇ ꯈꯟꯒꯅꯨ ꯌꯥꯔꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯏꯆꯟ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯦꯁꯅ ꯍꯣ ꯀꯩꯅꯣ ꯏꯆꯟ ꯅꯕꯥꯅꯤꯅ ꯍꯥꯏꯅꯩꯗꯨꯕꯣ ꯌꯥꯏꯐꯕꯅ ꯂꯥꯎꯔꯦ ꯍꯣ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯑꯣ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣꯅ ꯍꯥꯏꯔꯝꯂꯤꯕ ꯔꯥꯖꯦꯁꯅ ꯏꯁ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥ ꯈꯪꯈ꯭ꯔꯦꯗꯀꯣ ꯌꯥꯏꯐꯕꯅ ꯈꯨꯝꯃꯦ ꯈꯪꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯃꯁꯥꯅ ꯋꯥ ꯍꯦꯛꯇ ꯈꯪꯂꯅꯤꯍꯦ ꯔꯥꯖꯦꯁꯅ ꯍꯣꯏꯕ ꯈꯪꯉꯦꯕ ꯏꯆꯟ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯟꯅ ꯍꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯟ ꯍꯥꯏꯔꯦ ꯅꯣꯏ ꯃꯥꯝꯇꯣꯟ ꯂꯩꯇ꯭ꯔꯣ ꯊꯣꯏꯕꯤꯅ ꯂꯩꯇꯤꯌꯦ ꯑꯁꯣꯝꯗ ꯊꯣꯛꯈꯤꯕꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯟꯅ ꯍꯣ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯣꯀꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯟ ꯍꯥꯏꯔꯦ ꯅꯍꯥꯟꯒꯤ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯗꯥ ꯔꯥꯖꯦꯁꯇꯣ ꯑꯗꯨꯅ ꯅꯪꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯃꯥꯒ ꯈꯪꯅꯔꯁꯦꯅ ꯍꯥꯏꯔꯛꯑꯦ ꯆꯥꯛꯀꯁꯦ ꯃꯣꯏꯅ ꯂꯣꯏ ꯊꯣꯡꯍꯧꯔꯦ ꯑꯗꯨꯒ ꯅꯪ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯗꯥ ꯔꯥꯖꯦꯁꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯂꯥꯛꯏꯅꯦꯅ ꯍꯥꯏ ꯃꯥꯒꯤ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯩ ꯑꯩꯗꯤ ꯀꯞꯄꯨ ꯀꯞꯄꯨꯔꯕꯅꯤ ꯕꯦꯝꯃ ꯊꯣꯏꯕꯤꯅ ꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯕ ꯏꯆꯟ ꯔꯥꯖꯦꯁꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯏꯆꯟꯅ ꯑꯗꯨꯅꯦ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯄꯨꯔꯒ ꯑꯩ ꯆꯠꯈꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯔꯣꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯆꯨꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯁꯤꯗ ꯂꯩꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯂꯥꯛꯑꯒ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯕꯨ ꯋꯥꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕ ꯀꯥꯏꯗꯣ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯅꯨꯡꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯂꯅꯤ ꯏꯆꯟꯅ ꯍꯣꯏ ꯃꯥ ꯅꯪꯅ ꯍꯦꯟꯖꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯁ ꯋꯥꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯄꯥꯎꯁꯦ ꯇꯝꯂꯨꯔꯒꯦ ꯊꯣꯏꯕꯤꯅ ꯍꯣ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯍꯥꯏꯅꯨꯀꯣ ꯏꯆꯟꯅ ꯍꯣꯏ ꯕꯥ ꯑꯩ ꯆꯠꯂꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯥꯝꯇꯣꯟꯅ ꯀꯩꯅꯣ ꯏꯆꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯃꯥꯝꯇꯣꯟ ꯏꯆꯟꯅ ꯍꯌꯦꯡꯁꯦ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯔꯦꯅ ꯍꯥꯏꯕꯒꯤ ꯍꯔꯥꯎꯔꯤꯅꯦ